Hojik ko yung leijiribase MD Afraj ki yumdani Afraj ase ngarang aikogi Council of Higher Secondary Education Manipur COHSEM na loba class 12 ki exam result da 13th position da mai pakna aikogi yaurakraba aikogi Makakmayum dani phami base phami nei ba nakanda phami basina aikogi 13 position da yauriba inaw asigi apopi mamani aduga sona kanda phami basina 13 position yaurakraba inaw nupa duni yam nungai sumai tawdana aikogi maheiroisingda mama ngaida sumba maheiroisingda kitang aikuna back set lagasu handak oiribi phibam haibdi chahi khara asida changes khara di lakpa ubagi mami koina sengna dum u phangi haibdi maheiroisingda amadi sanabada hiram khudimakta aikoi kitang mangjin thana kakhalakpa growth lakpa gi mami ui masi aikoi channel gi maikei degi su thagatpa nungaiba phongdokchari ahenba isagi ming amadi isagi laifam apokpi gi maming haibiyo aigi mingse Mohammed Afraj Boboy gawe aduga aigi apokpi mingna Mohammed Abdul Rasid aduga aigi apokpi si mingna Mistress Rahima gawe ai lilong hor aina leijari se lilong hor bi melekai de lilong hor bi melekai kogi hajik MLA oina leibiriba Mohammed Abdul Nasir gi kendrani yamna yam ingna singna leijaba khungrama kaktagi angang asina kan hona jaraga akogi 13 position da yarak pai basi araiba kanu amadi nate hekta ngamgado uponate adu buhona ragadi ngami hayo poto angang asina ngasidi ulle yam nungai phaujei channel gi maike de gu thagat phongdok sri hanwa maktada nahaki mai palak pasida nahaki credit che kana da pining bage haibadu so mayam da haibiu ai credit hire the ding si aina 13 position de lep ngam jari se ai bi ingai de gi loina iba oja sing adugi ima ipa marup mapang amadi guardian sing aibo mi ona bhona ki bada saruk ya ki basing da bijaning credit yam nunga je credit sim hom jana pi re habadune ima baba so adagi oja so ko ado apok pida aina hangjaningi se angang ase matau karamna haibadi hek haubadagi na ngasi phawgi stage ta mai masing tambada bu oiro aduga thabo ingkhang yonggi thabo ingkhang da bu oiro haina singna bada yaba khotba maram henba khudi masing si karamaina thengna birak pe ke kamaina loina birak page haibadu tenteng na dum tambiyo mase schooling da free sip da dum tamalai hoje phawde class 12 phawse haubade class 1 degi mana piklinge gi matam se mase aina ubada yamna wana horakpa yam nungsiba magi stage se yam waba oina pingai matam se aina aingonda feel tawjabado aina larik te heningba aduga mabu tongana na ko oja ko raga jumsida coaching thamaga tahanbadi ngamdaba do ai su dum class 12 phawde standard dum tamjarakte ngamda aduda aina dus khara takpa ngamboiba waraswana isa simasu hayaningba adugi tangkak tu aina pung ahum saidagi adum haugat kali ai leiriba ai family condition sina haidi timing se ai manage tawdraga de ai isa sing kamai like tangani kamaina hoi chana bagi khotna bagi akhoi gi nupa gi mating pangwa ngangani ai gi nupa hatana oiro hena khanbagi matang do adai de isa sumi ohening ba aina su manage tawno hola kanda ai si pung ahum da adum haugatle aina luhongak padagi adugi matungda hogalaga brush tawra kholaga namaz solaga fajara jala matung sina namaz sola khola tawre adu Afraj se hodo ani pingi sidaina nursery kg matang class aduga di moina pagada ba khot kada ba oja singne pirak pado school la my question answer si phana ba exam thaba nguna ba padoine sanna harakanda sumain daudana magi lifestyle se adum class 7 phawad dum lakre haidi 7 achoi degi corona la adu dei khakta magi english ka math ka coaching chat pa haisi aduna tabada di ma coaching tau khidre marak makha makhai ji de aiga adum mana para sum aine di question answer du de hangbanga mimina check tawbiba ra so de dum tawbiba adumaina masa mathanta yamwana hona jara lakpa ai mating syam pangba aduga namaz akhoi islam gi namaz se ma adum sole ai ga loina na mana khara chaurak pa class 3
4 tangakpa swaidagidi yam piqni 1 2 du mapaga majita kai ama makusamnara satlaso khara sawapde aiga su sorminai chatpa nangdaba yo class 10 bodi yumda leirimina adumaina adum ma lifestyle se mama papa ga adum kusamnaraga isa si yam nungsibe isa oina horei haibe inba maramok angang soire haiba ga adum tawe like home abu puthora adum puthora like puthora nama sole si sole hogole adum brush tawra ma kaim leiti yam nungai ma ge adi yam na maram mok na hori he buduni hek kano dagi makong seng na ngasi bada pa na haibi inba laila su phana horakpa hek makong dagi hauna ngasi bada free sip phangaga haibdi kugi magi oja singna yamna pukning changna takpiba adigi school gi maikai dagi free like free adigi kano su kano haidi everything dress agi free phangi se ma laira rai haiduna free de pibdi nate mahaki mahai hen haiba adagi mahaki haibi inba phajaba maram chat phajaba aduna maram oraga maawanda school na free pibani adumana free pirakuduna class 11 du free pi aduga class 12 ki khuding maksing se loina adamaina offer phangaga tamkhibani haibaduni apokpina phongdori base free gi mark adum phangkiba class 10 11 class 11 10 ga 11 ga so free haidi offer phangani haina school na lauthokpa maki mark to adugi target to ngamkhiba score to khiba adumagni harise yamna marmokpa yamna hona ba kanwa ngang ne ai afras ta ma laksake afras lemhoriba punsi se hajik sina loidri ko class 12 koi mai pa haiduna ai ki punsi loiba naidri yamna wali yamna sangi zakdoba ado laihoriba mate punsi sida karino nahangna oiningi ba na ki ml life karino haibdu sumayam dum haibiu ai ml life hairagadi ai mbbs to gen khaleni ni tharaga mbbs to tharaga matik saba doctor moiraga koi mayam si seba to gen khal isada tasengna gi ai mbbs tum pame mbbs doctor moibase ai pamje kaina matamda ai koi hojiki society sida leita laira phaniam na sakhol hairaga su leita laira de dum phaniam na layeba hai singje ai ma tasengna mateng pangningi tasengna mateng pangning man maram moraga isa gi pejan na masoiba ya in doctor moizaba haise hojik nahagna mbbs tomningi haire natra nag mbbs toning basda NEET exam thaba matou tarakani NEET exam thana bagi damakta nahak kari step makhata na sathaningi karai da tuition loningi kadai da leiraga tawningi nahak ki waklon kari ne ai gi aim in life si phangna ho nabada ai coaching amasung coaching amadi loba mathau tai na ai sa adum khanje aduga test series kumbasu tha daba tangai phada busu lay test series tharaga ai level du khangani aduga aina kan honaraga si level si yoraga di ai ni si pass to ngamani haibado aduma khangdona ai test series ama yawgen khalle adu coaching afaba coaching center amaga ai yawgen khalle Afraj Boboyna karamba school tamak page aduga hojikna karamba school dano exam tharaga nang mai pai bi sabdu so ai schooling se 10 standard for the MI academy lang thaba na tawjare aduga class 11 12 na comprehensive concept school sangai pro da tawjare class 10 exam da kari position dano nang lakhre class 10 examination se laibak thiba hai gadra first division da lai position makti chanmang amhodre 90.3% mung set ki class ai goi school comprehensive concept school gi condition am gak thamme ai goi class 10 gi bodi 90 pc chalamani na ma ai goi school gi tuition fee wagera hostel fee wagera admission fee wagera loina copy re hai tare aduga 11 ji da 11 gi goi council school ne tawbase question du di council na semaga exam dis kun de taweba hai be exam ji da 70 pc chalagadi amagusu tu the free ship to nangi continue to ya gani na hai condition amakak layeba hai ba condition je ai dum fulfill to ngam ke 89 pc set yam nungai ado na ki hona zamanni nahagna wana hona zaba imung si war suwana nahagna ai mai oi henda yade imung se awang wa tak da bukhati yade hai be wakhlonda nangna hona zaraga bukhaleiba puraiba mai se asukimati yamna nungai as a pangal whole pangal gyoina southok chaningai ni haiba sisu channel ye maikai degi thamjage hauji Hourakliba naha sing ko hena phagalakna na ba hena afaba lambi de lakna na bagi damakta na ke maikai degi kari paujen pibi nang bagi adu sabi
तसेंग हारगदि अखोई हौजिक ओरिबा सोसाइटी से मणिपुर स्टेट हौजिक ओरिबा से यामना क्रिटिकल कंडीशन ने हाइदारे सिओसुम सिचुएशन जिदगी ngaktongnaba akhoi mai masing da mai onsen ba mai masing kaktana na tana to field sing da so mai onsen laga akhoi ngambi thak to honaraga akhoi gi top level da honaraga akhoi state asibu peace oinaba amadi akhoi state asibu atopa state sing dagi mikok thongba oinaba hona si haiba do hi ikha tarakpa sing da haijani ado makatana haidi aroiba question oina ina hangjani je akhoi nahak hojiti MBBS to oina saning haiba ni ko MBBS ki line da sar khibaduna tongan bala mi amala jagre ado MBBS ki line da satabida nahakna graduation ki line da natragna college nahakna tamningba leiragadi nahakna tamgadoriba college se manipur da leiriba college sing se nahakna sufficient oina kanbra haibadi sigi college da sangagadi ai ji oithogani haiba potu nangda thajaba leibra natragana ai manipur da leiriba college sing se manipur da leiriba education system sida ai tamagadi oiroi haina khallaga mapalam da chaningbagi nahaki wakhalon leibra karino adom tang phongdokpi hojik phogi de manipur gi college institution sing se sakhali haidare haiba sakhalakpasi matungina aikhoina angamba level le honaraga aikoi isan honabajo honajaba amasu mathau taidana haiba sing se honajaraga aikoi gi atop state ki institution sing college sing se zum compete toba yagane na khalle Afraj Boboy se ai sa hum subane mahaki mathakta machi ani leire Afraj Boboy makhada ichanupi atonbi amaga pulap moi machi manaw marine yam nungaije ngasi lilong maya elikai da leiba Muhammad Abdul Rashid amadi Rahima ani gi tangna phangjaba macha Muhammad Afraj Boboy ngarangi COHSEM gi exam result da 13 position phangduna yamna sauna mai palakhiba bu aikhoina ma unajaraga ma ki waklon da kai leiri amadi makha taba education gi line da kai gari pam apam ba leiri haibana chingba aikhoina khangdok nabaki historical fact ki team laktuna yomasida ma kawari sanajakre makha taba kana gumna khangning lerasu comment box da hangbirak pe agani amadi sugumlaba nahasing akhoi gi pangal khunai da hena matungda mai pakpa education gi line da sanabagi line da amadi lam khudimakta hena mai pakpa nahakya tholakpa oisanu haiba wafam asisu historical fact ke makai degi thamjari